Original kauba blood makhalasi golden blood hainisu khangnei blood makhalasi yauba wall asida miyoi nimfu humdoi khaktani chahi humdrang'a surabi nupi ama mahaki bathtub ko loinana tornadoes na humduna urakta tasinki adubu masadi karimata asopan yahaude Russia da visitor singna changba yadaba close cities haina khangnaba city khara lei. Fact number 1 Ahanba SMS text message asi December 3, 1992 da thaki message asi chahi kunithoi suraba test engineer amana mahaki computer dagi phone amada thaki bani message adugi wahi sing adudi Merry Christmas haiba asini. Fact number 2 Aikhoigi art asida Khwaidagi chauba volcano asi Tamu massive volcano asini. Volcano asi Pacific Ocean gi laikha thangba sarukta lei. Masigi surface area asi New Mexico ga chap mane. Masina solar system asida Khwaidagi chauba volcano singi manungda ama oiri. Fact number 3 Original haina kauba blood makhal ama lei. Blood makhal asibu golden blood haina su khangnei. Aikhoigi wall asida blood makhal asi yauba miyoi nimfu humdoi khaktani. Blood makhal asi yamni attractive oi amadi valuable oi. Fact number 4 Disappointment Island asi New Zealand da laiba mi tadava island amani. 1868 da steel tanker ama island asida kaiki. Thaudo asida miyoi humfunipan siki. Masidagi hingauba miyoi tranga na 18 months sumna rescue team ngaiki. 1907 dasu atopa jahas ama kaiki. Amadi miyoi train thoi ising da irang nakhi. Fact number 5 Iran hairiba country asina sovereign nation pumnamakki manungda university da tamba chatra singi ratio yenglubada highest female student gi ratio lei. Apunba engineering amadi pure sciences ki chatra singi manungda 70% di nupini. Fact number 6 Russia da close cities haina khangnaba city khara lei. City sing asida visitor singna changba thingi. City sing asi karinguma matamda makhoigi map ta fawba yauhande. Fact number 7 chahi marfumathoi gi mamangda BBC News ta report taunaba paw amata leitaba numit ama leirami maram asidagi makhoina piano music khonglami. Fact number 8 Lancaster amadi California da khonglam kaya marum thongna semba road asi musical road haina su khangnei. Road asi tasengna Honda company na advertising campaign amagi saruk ama oina semkhibani. Karigumba ikhoina lambi asida gari thaurabadi lambi asina the William Tell Overture haiba khonjel asi thohalakani. Fact number 9 Red Bull haiba thagnaba mahi asi 1976 ta Thailand da semkhibani. Masita sengna truck driver singi oina semkhiba energy drink amani. Fact number 10 wall asida lairiba miyoi singna hakthi khanba matamda tongan tongan ba khonjel thoi. English macha singna achu, Russian singna upski, Poland da laiba Polish macha singna upsik amadi Japanese singna hakusan haina hakthi khali. Fact number 11 birthday candle sor kamduna muthatpa asina cake aduda bacteria gi chang 1400% hengatli. Birthday cake mathakta yungba candle sing asi kanagumba mana sorna kamduna muthatpa matamda mahaki sorda yaurakpa oral bacteria sing adu cake aduda leihawi. Fact number 12 Baobab tree bar haina khangnaba bar ama South Africa da lei. Bar asi 6000 years suraba Baobab tree amagi matungda leiba bar ni. Baobab tree asi chahi lising amagi matungda matomta masagi ukrong leihanjarakpa upambi makhal amani. Fact number 13 chahi humdrang'a surabi nupi amana tornado hairiba nonglei nungsit asi tholakpada mahaki bathtub ta changjafam lorami. Tornado aduna mahaki yumgi yumthaki saruk humdokhirami. Masigi su mathakta bathtub adu barumgi mapanda humduna urakta tasinkhirami. Adubu yamna ngakpa amana nupi adu
kari amata asok apan yaudana bathtub adugi manungda yaurami. Thaudo asi Florida da thokibani. Masida paliba nupi asigi mamingna Deborah Medler kawi. Fact number 14. Maming chalaba writer William Shakespeare na Romeo and Juliet asi create tawkiba nate. Mahangna Arthur Brooke na 1562 da iramba saireng The Tragical History of Romeo and Juliet haiba asidagi adapt tawkibani. Fact number 15. Ahanba pregnancy test asi ancient Egypt da record tawki. Test asida nupi adu huid amadi barley gi labukta purami. Karigumba huid aduna hana hagolaklabadi angang adu nupi masa oigani. Barley na hana hagolaklabadi angang adu nupa masa oigani. Aduga karigumba huid amadi barley anima hagotrabadi nupi adu pregnant oide haina launarami. Fact number 16. Second World War da kaikhiba plane gi ati akai kaya ama khonna soktana United Kingdom gi mafam singda leiri. Aduga ate akai sing asi lokthokpadasu athingba thami. Fact number 17. Hungary gi capital amadi Khwaidagi chawba city Budapest asi matam amada city ani oirami. Makhoi ani adudi Buda amadi Pest asini. Makhoi ani 1873 da punsinki masidagi Budapest haina thonkhibani. Fact number 18. Polar bear gi liver saba asi siningai oi. Masigi maramdi hypervitaminosis A haina khangnaba vitamin A gi level asi ka hena wangna makhoi gi liver da yawbanani. Fact number 19. Airplane singda sijinnariba oxygen mask asi oxygen tank amaga samnaba nate. Masigi mahutta mafam aduda matomta generate tawba ngamba chemical reaction ama makhoina sijinnai. Fact number 20. Aikhoigi art asida khwaidagi saba insang asi Lincolnshire gi Grantham da semba British curry asini. Insang asibu the widower haina khangnai. Masigi maramdi morok yamna samanbana insang asi charubada gyan mangba fawba yawi. Insang asi ihan hana mai pangna loiba fawba chakhiba miyoi asi British doctor amani. Doctor adugi maming Ian Rodwell kawi. Mahangna insang asi chabada pung ama hena changkhi.